पाउसेद युमफम ओइबा मरोइबा पाउ खरा अपडेट तौजरी मिलाल नसिलदुना पांगथोकिबा मियामगी मिफमना बेंगोली मयेक्ता फोंग्लिबा पाउचेसिंग मथंग चहीगी फेब्रुवारी 5 दगी मीतई मयेक्ता फोंगनबा लेपनाख्रे मणिपुरी लोलगी पाउचेसिंग इयेक्ता ओंथोकननबा मिलालना सिंदुना जीएम होल्ड पांगथोकिबा मियामगी मिफमना बेंगोली मयेक सिनदुना मीतई लोंदा फोंग्लिबा पाउची अमसोंग चेफोम पुनमक मीतई मयेक सिनदुना लिसिंग अनि कुनिथोई की फेब्रुवारी 5 दगी फोंगबा औबा हाइबा याउना वरेप तरे लौख्रे ngasi mifam aduna laukiba warep sing adude bengali mayek sinnaduna mitai londa phongba pause amasung sefom punamak mitai mayek sinnaduna lising ani kunithoi gi february 5 dagi phongba hauba hairiba warep asi thabak oina mai pakno onthokpak ngamna bagiramakta thabak thaurum kudimak milana lamdam asida leiriba miyam go khochamna na kona minabada mangjal thaba mapung phaba thaurang thoksel semduna paktakna mitai mek tambibagi thabak laukhanaba government ta taksenba पाउचेसिंग अमसुंग चेपोंगसिंगनसु अपाम्बा मिसिंगबो मितै मेक तंबीबगी कांगलोनसिंग फोंगदुना इयेक हैदबसिंगबो हैननबा असौबो थौदंग लौबिनबा हाइजबा पाउचेसिंग अमसुंग चेपोंगसिंगना पाउ फोंगबा पतमदा यारिबा मखै लोनयन याउदना इरोलदा लैजबा उहै वतासिंग चिन्ननबा हाइजबा बेंगोली मयेक्ता लैरिबा खोरी रूलगी पुकै मसाक मथुम पुनबा अककनबा मतम अमकी मनुंगदा मितै मेक्ता ओंथोकपगी थबकसिंग पाइखनबा गवर्नमेंट तक्सिनबा अमसुंग DIPR gi mitai mek ki nungti gi pauksi ama puthokhanba aiba asine thauramadu gi nungki oiba warhol piraduna milan gi secretary general huirem loikhomba mitaina aike malem gi puari da byoiba na bayak sinaba aukiba asi mioiba gi human civilization gi khwaidi gi maru oiba tangkak amane puari gi tangkak kya da mikha ponba gi thaudo kya thokle masigi manungda irol yekna mikha pon basisu amane sahi kya mikhap kolura basu thengna mitai mek ase lising amaka sapon hundraga panda manipur gi gazette ta haptuna sakhangba horake sakhanglaba sahi kun gi matungda phawba mayek sinnabagi channabagi phibam uraktabadagi milal amasung wakhal manaba lupsinga punchenaduna miyamga loina mitai mek chanhananaba akanba ihau jangchenke masigi mahi oina lising ani taruk targi primary school gi thaktagi mitai mek ta mahi masing tamba hauduna ngasi de MA gi thakta phawba yore mayek chatnaba hokraba sehi tara taruki matungda phawba mayek ki phibam si jamna peningai oiba phibam di oidre matam kya sinaduna laklaba mayek amanahuna sindokpa haibasi araiba thabak de nate adubo khwaidigi maru oibadi yek asibo sinagadoriba miyamgi pukningi asit pa phirep ka loinana lawpham thokpa thodang adune mayek chatnaba sehi tara taruki matungda phawba mayek haide haribasi haige amasung tamge khandabadagine haige khandraba tamge khandraba sahi lising amagi matungdasu mayek kuntaret khaksi songai hairoi mayek kuntaret khak haiba haibasi sanglaba chayol amaka kitab thabakne atop pau amadana india gi oina nimit tarit ida district samagani fugutarukta covid case amata leitre union health family welfare minister dr Srajen na kulhumdoi suba group of minister meeting pangthoki bagaloinana india gi oina haukiba nimit tarit ida district samagani fugutarukta COVID case amata leitre haina lakthokre group of ministers meeting loiraba matungda Dr. Srajen pawi singda aike haukiba namit tarit ida india gi oina district samagani phuga tarukta COVID case amata leitre loina haukiba namit tara marini da district taragani panda COVID case leitre haukiba namit kunmathoi ni da district tarukda COVID case leitre loina haukiba namit kunipani da district kungamathoi da COVID case leitre magna hai indiana puthok chaba hidak tokan tongan ba lebak sing da thadok na prithivi ki miyam da thajaba chapchana phangle union external affairs minister dr s joy shankar minister of civil aviation minister hardip singh puri minister of state for health and family welfare minister ashwini kumar chauhe amasung minister of state for home affairs nityanand rai minister of state for port saving and water waste and chemical and fertilizer minister Mansuk Mandavia Sarukya Kiba Mifam Aduda Nidi Ayoki Health ki member Oiriba Dr. Vinod Paul Sarukya Ke Nakalamorum da Manipur da Haukiba Pung Kunmari da positive case Taragamanga Tengnake Haukiba Pung Kunmari da Tongan ba laboratory amasung testing center singda mi lising amaga satruk supna taru COVID-19 test taguda mi taramanga positive oiki aduga kulhumdoina narubadagi phagatke IDSB ki serol amana hai hauki bapung kunmari de rems ki BRDL
Bharat Research and Diagnostics Laboratory da mioi sama kontra ma test tawbada amma tongan ba district sing da hang ba testing center sing antigen test da mi sanipan humpuga mari test tawbada tara Babina Diagnostics da mi sari kun ga manga test tawbada amma Sija Hospital da mi nifuga ni thoi test tawbada ani amasung SN Diagnostics da kontra ga taruk test tawbada amma positive oike aduga Jennings ke BRDL da mi kontra ga ni pat district hospital Serapati da ahom district hospital Tamenglong da ahom MCCSRC da taruk STDCIRL da ama amasung private hospital antigen test da mi sani yang khaitare test tawbadadi positive oiba amata yaukhide poultry pusilakpagi Athingba lokthokre Lebak asigi tongan ba state kharada bird flu avian influenza gi laichat ama sandolak badage state asida hariba laichat asiba sandolak tanaba state government na lokhat ki ba section thorang am oina state ki wang badagi ahingba usek makhal khudingmak amade poultry ki product yerum minna singba pusilakpada Athingba thamlamba adu ngasi numirang lokthokre ngasi gi Athingba lokthokkiba asida nanghaudaba mapandagi flight da pusilakpa yenau kharade ngasi halaga phumjinkhre Haukiba January ki tang tara kampathoy de state government ki order amana state asigi kwang badagi makhal khudingmaki ahingba usek sing amadi yerum usek ki mitna sing punabak pusilakpada Athingba tham laga lakpane aduba Ministry of Fisheries Animal Husbandry of Dairying Department of Animal Husbandry and Dairying state asida tharakiba instruction amagi makada ngasi State government na hana thamlamba Athingba adu lauthokibane hirama siki matang ngasi Manipur government gi joint secretary Lantan Pui Bansong no order ama thokre atopa pau amatana Indiana khudol tamkiba Covishield dose lakh manga Sri Lankan president sinakre Jumlo naba hana maru oi haiba India gi policy amagi makada Sri Lanka da Indiana khudol tamkiba COVID-19 laina ngakthong naba vaccine Covishield gi dose lakh manga ngasi Sri Lankan president Gotabaya Rajpaksa sinakre haire sanabagi pau amada Bengaluru na Hyderabad ka draw chatkre Hyderabad FC gi Mayekta gi match ki thengtharakpada minute manga ki matamda chankiba goal anina ngasi mafam asigi Tilak Maidan Stadium da sanakiba Indian Super League ki match da Bengaluru FC ka ani da draw chatkre Sunil Setri mapan suba minute amasung Leon Augustine humpuga mathoi suba minute ani na chankiba goal na Bengaluru na ani suno da mangjin thana chatke adumonamak Hyderabad ki Mayekta ki Eriden Santana na marfutaruk suba minute da goal ama handhagraba matungda France sendajana match ki marfutara suba minute da equalizer chanduna Bengaluru bo mai pakpangam dabagi matau makha chathanduna ningba ka henke match ki manga suba minute da zanan mafaiganda injury nangduna substitute Laukibana Bengaluru nganna chaithinga manangke maki mahutta parak sirvas na sanake aduba yamna thuna Bengaluru na match achu mangjin thana chatke Clinton Silvana box manungda pirakiba pass ama setrin lauduna net manungda ball kausinduna team ki goal chanduna match adunga namangjil thana chatke Hyderabad na goal andokna bukhuna raduna khudakta khut anduna sanake adubo makoi ki final third turning thina mathok tawba ngamdabana goal handokpa ngamkhede amasung half time da Bengaluru na amasoino da mangjil thana chatke match ki ani suba half haubaga Hyderabad na hiena kana sanake adubo makoi ki defensive ki asoiba amada Bengaluru gi Argentina sankiba goal na ani soino da mangjil thake match ki thengthrakba saruk marfutaruk suba minute da Rohit Danu na semlakiba kudong sawa amada Santana na goal ama handhanke Minute Marie Manungda Sandajan equalizer Santuna match adu adi da draw chanabagi lambi yauduna Bengaluru putning baka henke Maragasida konsakhul ge ayaba yauduna NSU saba Yaroi aiduna lambi Sambal khajunduna Khongjng chngsinkhre Kangpokpi district ki saitu assembly constituency ki manung channa leipa konsakhul da makhoi ki lamda makhoi ki ayaba yauduna NSU National Sports University Sajen Yaroi aiduna jimjagai chanabitaki hoduna konsakhul gi Khongjng na lambi Sambal khajunduna amasung u phajunduna Khongjng changsin ba haukhre Khongjng changsin bada yauna khul asigi women society ki executive Adhem charakna hai National Sports University asi lamdam asida saba haibasi ekoi bumbagi laibak phabane adubo university asi Sagadouriba mafam asi konsakhul gi mafam ne
khul asigi ayaba yauduna amasung khul asiga tanaramdana university asi saba yaroi thabak karktaba Ojasing gi Mathakta Legal Action Lougani Education Minister COVID-19 pandemic na baram oiduna tha tararam school college thingjiloraba matung ngarangdagi amuk hangdoktuna class haukraba matung ngasi Education Minister S.Rajen singna school college khrada aktengna na satuna chngsinkhre Thabak karktaba Ojasing gi Mathakta Legal Action lawkhalagani haida Education Minister na phangdokre Education Minister S.Rajen singna ngasi lamsang pachoi konthojam amasung sagolban assembly constituency ki manungda leiriba government school sing amasu takgel da leiba Manipur Technical University da changduna haktena na yangsinke Minister Rajena mahaki yangsin khokjat aduda education schools amasung education university department singi makokthongpa official singsu loinakhe khongjat aduda school ayamba da Ojasing haningtina class toramba thengnakhi adumapo Minister Masamaki Lamsang Assembly Constituency ki marung chanba Leiba Gokulsan High School amasung Pasoi Assembly Constituency ki marung chanba Langjin Government High School di Mairoi ningtina laktabana class phajana tarung kide Nagalamrom da SOP Akaknaba Changda mi punbagi Athingba Leitre Laingak na abadi mari leinaba loisang singna containment area oina lakthok tun thamba mafam sing natana atai mafam sing na mahoksagom lining laison sana khunaba Mahi masin tamba arau kumai na singba pangthokpa yaragani haire India government gi Ministry of Home Affairs na thongda thokiba February amadagi kunipan phawpa chanagadaba guideline asigi matung ina lebak asigi tongan ba state deputy union territory singda mahoksagom thabak thorom sing pangthokpada ayaba leiragani adumakpa state amadi union territory singi phibam adu yenglaga state lekak singda lawrukpa phirep singdi adumak makhatana ngakna chatki gadabani haire Lebak asida hukiba thamari asida laichat asi ayamba saruk laksin bangamle aina lawga yare adumak pumapung phana laksin bangamba ngamna na pamyam na makhathana social distancing ngakpa khusa toina habba amadi maksin habana singba kanglon sing ngakna chatpa mathau tare mamangi guideline matung ina lebak asida leiriba cinema hall amadi theater singda apunba seat capacity sang chada yangkai hangdokpa yankiba adu capacity hena hangdokpa yanaba Ministry of Information and Broadcasting khanara batungda SOP amanawna thoklagani loinana swimming pool ki oinasu hana miti lamba sangdagi hengatna tinba yananaba Ministry of Youth Affairs ka tanara batungda SOP thoklagani masida sunatana lebak asida leiriba exhibition hall sing mapung phana chalai yanaraba Department of Commerce ka tanaraga athuba matamda SOP ama thoklagani loinana international flight ki oinasu Civil Aviation Ministry ka tanaraga athuba matamda phirep ama lawragani Hariba SOP sing achi matam gi oina miyamda khangalakani adumapo state manungda chathok sasin tauba amade state lana chatpa amade pot pubada Athingba leiraroi aroibeda contents asigi maroiba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yengbiri popuna mapathaga jari channel asin adomda kanarabadi subscribe tobi tribusingna subscribe tobi ramoloinana like and share tobusu kawi kana punabapo amukhatna thagajari